Ahingi matamni mi pong leitaba ichik siklaba ahinga duda chawba masado hanagumna pakatna gari adu thorai. Mahaki mamana phone thorai. Ima chawba nangmu ngasi lakani haidai asuk thengna phawba laktrisibu nangmu kayorage. Ima ayorakadore potharamu engairamano. Chawbagi mama hoidi machana driver oiribado pochai puthok pusin tawani haibasimadi khangi. Adubu drug pubani haibadi khangzaba nate. Asumna phone adu hek thamnakibaga nakandagi tata adu thawraklaga chawbana thawrakliba gari aduda safukanna thomdaklami. Chawbado gari yudagi paithoklaga sangamagi mayada tarami. Adubu khudak aduda chawba leikhitre. Tatadagi makhoi miyoi khara kumtharaklaga chawbuna thawrakliba gari aduda prap laklaga lawba yaba drug sing adu lawre. Yadaba kharadi makhoi sondoklami. Mi lakladi pharak tanarise chanaba tawse. Boss adi kezi masing khangmane amta wathanba yaroi hairapani. Hey, gari se chappaga leikiba singsedi tawthokpa ngaidi mi laknabana haloidro. Chume chanaba tawse. Asumna makhoi kharada drug singdo puraga chatkre. Asibak chang adugi manakta Jacob ko Roger ka sangsili. Jacob na, "Oi, chawba, tabro, oi." Hingi jalo siba. Aina khangro duba. Kaigino magi thawai pai thorakjisina. Adune yengdausu aikhoini na sopa yadabnina upai leite. Phibam tadraba gari adundagi mi kapagi makol tarai. Khonjel aduda Jacob Roger ani ma ngakna yengi gari aduda. Jacob na, "Hey, chawba." Chawbagi thawai adu gari dudagi thorai. Ima na machaibu lakpa ngairamkini. Aina sumna leikhitre khangbada ima do soiduna ngaubi oirani. Jacob na, "Hey, noi miyoi bai basi amta hingwaine. Ekhoi ni na ne loi pukhidoini." Chawbu mapi da teithokse. Noi ni na kana no. Aigi mingna Captain Jacob. Aigi duty tafam no norokta. Aigi mingna Captain Roger. Aigi duty tafam na Laramlenda. Oh, Thawai gi captain oibire.